ꯃꯃꯥꯡꯒꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯈꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯗꯨꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯗ ꯊꯣꯏꯗꯣꯛꯄ ꯗꯦꯃꯦꯖ ꯄꯤꯕ ꯉꯝꯗꯕ ꯑꯗꯨ ꯍꯟꯗꯛꯇꯤ ꯉꯝꯍꯜꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯑꯦꯌꯔ ꯇꯨ ꯑꯦꯌꯔ ꯃꯤꯁꯥꯏꯜꯁꯤꯡ ꯄꯥꯀꯤꯁꯇꯥꯟꯗ ꯄꯤꯕ ꯍꯧꯔꯛꯀꯗꯧꯔꯤ꯫ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯅꯧꯍꯧꯅꯅ ꯕꯥꯒ꯭ꯔꯥꯝ ꯑꯦꯌꯔꯕꯦꯁ ꯂꯧꯁꯤꯟꯗꯨꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃꯒ ꯂꯣꯏꯅꯅ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯃꯤꯠꯌꯦꯡ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯄꯣꯂꯤꯁꯤꯁꯤꯡ ꯆꯂꯥꯏꯔꯛꯄ ꯑꯁꯤꯗ ꯏꯟꯗꯤꯌꯥ, ꯄꯥꯀꯤꯁꯇꯥꯟ, ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯑꯣꯏꯕ ꯄꯣꯂꯤꯇꯤꯛꯁ ꯑꯁꯤ ꯃꯐꯝ ꯁ꯭ꯋꯥꯏꯁꯤꯗ ꯌꯥꯝꯅ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯈꯔꯗ ꯎꯕ ꯐꯪꯒꯗꯧꯔꯦ꯫ ꯌꯨ.ꯑꯦꯁ.ꯑꯦ ꯑꯃꯁꯨꯡ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯁꯨꯄꯔ ꯄꯋꯥꯔ ꯃꯨꯟꯅꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯌꯦꯡꯊꯤꯅꯔꯤꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯕ ꯀꯟꯗꯤꯁꯟ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯌꯨ.ꯑꯦꯁ.ꯑꯦꯅ ꯄꯥꯀꯤꯁꯇꯥꯟꯗ ꯅꯧꯅ ꯑꯦꯟꯇ꯭ꯔꯤ ꯂꯧꯔꯛꯇꯨꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯂꯛꯄ, ꯏꯚꯟ ꯆꯥꯏꯅꯥꯗ ꯐꯥꯎꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁꯥꯏꯠ ꯇꯥꯔꯒꯦꯠ ꯇꯧꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯐꯣꯡꯗꯣꯛꯂꯕ ꯐꯥꯎꯕꯗ ꯄꯥꯀꯤꯁꯇꯥꯟꯒ ꯑꯣꯏꯅ ꯂꯩꯔꯤꯕ ꯆꯥꯏꯅꯥꯒꯤ ꯔꯤꯂꯦꯁꯟ ꯑꯁꯤꯗꯁꯨ ꯊꯣꯏꯗꯣꯛꯄ ꯌꯥꯝꯅ ꯍꯦꯟꯅ ꯀꯥꯏꯊꯕꯒꯤ ꯑꯣꯏꯕ ꯃꯃꯤ ꯎꯗꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯃꯊꯛꯇ ꯀꯟꯇ꯭ꯔꯤ ꯑꯍꯨꯝ ꯑꯁꯤ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯕꯒꯤ ꯑꯣꯏꯕ ꯃꯃꯤ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯅ ꯇꯥꯔꯛꯂꯦ꯫ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁꯇ ꯌꯥꯝꯅ ꯂꯨꯕ ꯐꯤꯚꯝ ꯑꯃꯗ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯃꯥꯡꯉꯩꯗꯒꯤ ꯍꯧꯅ ꯄꯥꯀꯤꯁꯇꯥꯟ ꯑꯃꯁꯨꯡ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤ ꯄꯨꯟꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯃꯊꯛꯇ ꯑꯗꯨꯃꯛ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯂꯥꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯈꯠꯂꯛꯇꯨꯅ ꯌꯨ.ꯑꯦꯁ.ꯀ ꯁꯤꯡꯅꯕ ꯍꯧꯔꯛꯄꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥꯟꯒ ꯌꯥꯝꯅ ꯃꯔꯤ ꯆꯦꯠꯁꯤꯟꯈꯤꯕ ꯑꯃꯁꯨꯡ ꯆꯥꯏꯅꯥꯕꯨ ꯀꯟꯇꯦꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯄꯗ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯅꯦꯆꯔꯦꯜ ꯑꯦꯂꯥꯏꯅꯤ ꯍꯥꯏꯔꯤꯕ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯌꯨ.ꯑꯦꯁ.ꯀꯒꯤ ꯑꯣꯏꯕ ꯃꯔꯤ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃ ꯐꯒꯠꯂꯛꯄꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯖ ꯑꯃ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯆꯥꯏꯅꯥ ꯀꯟꯇꯦꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯃꯇꯦꯡ ꯇꯧꯕꯒꯤ ꯑꯣꯏꯕ ꯃꯃꯤꯁꯤꯡꯁꯨ ꯑꯗꯨꯃꯛꯇꯤ ꯎꯈꯤ꯫ ꯑꯣꯏꯔꯝꯂꯤꯕ ꯐꯤꯚꯝ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛ ꯍꯣꯡꯗꯣꯛꯇꯨꯅ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯕꯨ ꯄ꯭ꯔꯦꯁꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯃꯇꯝꯗ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯃꯔꯤ ꯌꯥꯝꯅ ꯆꯦꯠꯁꯤꯟꯗꯨꯅ ꯃꯁꯤꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯥꯌꯣꯟ ꯑꯁꯤ ꯑꯣꯟꯁꯤꯜꯂꯛꯄꯒꯤ ꯑꯣꯏꯕ ꯃꯇꯥꯡ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥꯟꯒ ꯆꯥꯏꯅꯥꯒꯒꯤ ꯑꯣꯏꯅ ꯂꯩꯔꯝꯂꯤꯕ ꯔꯤꯂꯦꯁꯟ ꯑꯁꯤꯁꯨ ꯀꯥꯏꯊꯗꯅ ꯍꯧꯖꯤꯛ ꯑꯁꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯥꯀꯜ ꯑꯅꯤꯃꯛ ꯑꯁꯤꯕꯨ ꯕꯦꯂꯦꯟꯁ ꯇꯧꯕꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯊꯝꯕ ꯑꯁꯤ ꯎꯔꯤ꯫ ꯃꯇꯝ ꯀꯨꯏꯅ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯆꯩꯊꯦꯡ ꯐꯪꯗꯅ ꯌꯨ.ꯑꯦꯁ. ꯑꯃꯁꯨꯡ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯃꯛꯄꯨ ꯕꯦꯂꯦꯟꯁ ꯇꯧꯗꯨꯅ ꯆꯠꯄ ꯑꯁꯤ ꯉꯝꯂꯛꯂꯣꯏ ꯍꯥꯏꯕꯁꯤ ꯂꯣꯏꯅꯃꯛ ꯈꯪꯂꯤ꯫ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯕ ꯗꯤꯄ꯭ꯂꯣꯃꯦꯁꯤ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯏ ꯄꯥꯛꯄ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯔꯨꯞ ꯑꯣꯏꯔꯝꯃꯦ ꯍꯥꯏꯕ ꯀꯟꯇ꯭ꯔꯤꯁꯤꯡꯅꯁꯨ ꯏꯟꯗꯤꯌꯥ ꯑꯁꯤꯕꯨ ꯀꯣꯏꯁꯤꯟꯕꯒꯤ ꯑꯣꯏꯕ ꯐꯤꯚꯝꯗ ꯂꯥꯛꯂꯤ꯫ ꯌꯨ.ꯑꯦꯁ.ꯑꯦ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕꯒꯤ ꯑꯣꯏꯅ ꯄꯨꯊꯣꯛꯈꯤꯕ ꯂꯤꯁ ꯑꯗꯨꯗ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯤ ꯌꯥꯎꯈꯤꯗꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯍꯟꯗꯛ ꯏꯈꯪ ꯈꯪꯍꯧꯗꯅ ꯇ꯭ꯔꯝꯞꯀꯤ ꯑꯣꯏꯕ ꯗꯤꯁꯤꯖꯟ ꯑꯃꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯄꯥꯀꯤꯁꯇꯥꯟꯗ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯑꯦꯌꯔ ꯇꯨ ꯑꯦꯌꯔ ꯃꯤꯁꯥꯏꯜꯁꯤꯡ ꯑꯁꯤ ꯄꯤꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯂꯥꯛꯂꯦ꯫ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇꯦꯟꯁꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯈꯨꯠꯂꯥꯏ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯊꯛꯇ ꯑꯌꯥꯝꯕ ꯁꯤꯖꯤꯟꯅꯒꯅꯤ꯫ ꯑꯗꯨꯒ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥ ꯀꯟꯇꯦꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯆꯂꯥꯏꯔꯤꯕ ꯄꯣꯂꯤꯁꯤ ꯑꯁꯤꯅ ꯃꯔꯨꯑꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯑꯦꯡꯒꯜ ꯑꯁꯤꯗ ꯂꯣꯏꯅꯃꯛ ꯄꯨꯊꯣꯛꯅꯔꯤ꯫ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯑꯁꯤ ꯏꯟꯗꯤꯌꯥ ꯈꯛꯇ ꯅꯠꯇꯅ ꯃꯐꯝ ꯁ꯭ꯋꯥꯏꯁꯤꯒꯤ ꯑꯣꯏꯕ ꯄꯣꯂꯤꯇꯤꯛꯁꯇ ꯑꯑꯣꯟꯕ ꯄꯣꯔꯛꯅꯕꯒꯤꯗꯃꯛꯇ ꯑꯇꯣꯞꯄ ꯃꯐꯝ ꯈꯔꯗꯁꯨ ꯁꯤꯖꯤꯟꯅꯔꯛꯀꯗꯧꯔꯤ꯫ ꯍꯧꯖꯤꯛ ꯑꯁꯤ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯂꯩꯔꯤꯕ ꯕꯒ꯭ꯔꯥꯝ ꯑꯦꯌꯔꯕꯦꯁ ꯑꯁꯤ ꯂꯧꯁꯤꯟꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅꯤ ꯌꯨ.ꯑꯦꯁ. ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯔꯤꯂꯦꯁꯟ ꯑꯁꯤꯗ ꯍꯥꯟꯅ ꯂꯩꯔꯝꯂꯤꯕ ꯂꯦꯚꯦꯜ ꯑꯗꯨꯗꯒꯤ ꯑꯞꯒ꯭ꯔꯦꯗ ꯇꯧꯈꯠꯂꯛꯂꯤꯕ ꯑꯁꯤ꯫ ꯄꯥꯀꯤꯁꯇꯥꯟ ꯑꯃꯁꯨꯡ ꯑꯐꯒꯥꯅꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯌꯨꯝꯊꯪꯅꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯕꯥꯎꯟꯗ꯭ꯔꯤꯒꯤ ꯑꯣꯏꯕ ꯗꯨꯔꯥꯟ ꯂꯥꯏꯟꯒꯤ ꯑꯣꯏꯕ ꯆꯌꯦꯠꯅꯕ ꯑꯁꯤ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯇꯥꯂꯤꯕꯥꯟ ꯂꯩꯉꯥꯛ ꯍꯦꯛ ꯂꯥꯛꯄꯒ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯦꯔꯤꯌꯥꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯑꯦꯒ꯭ꯔꯦꯁꯤꯚ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯃꯁꯤꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯉꯝꯈꯩꯒꯤ ꯑꯣꯏꯕ ꯆꯌꯦꯠꯅꯕ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯐꯥꯎꯕ ꯄꯨꯁꯤꯟꯅꯗꯨꯅ ꯂꯥꯟꯖꯥꯎ ꯑꯃ ꯊꯣꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝꯁꯨ ꯑꯩꯈꯣꯏꯅ ꯎꯈ꯭ꯔꯕꯗꯨꯅꯤ꯫ ꯑꯅꯤꯁꯨꯕꯗꯅ ꯍꯧꯖꯤꯛ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯂꯤꯕ ꯇꯤ.ꯇꯤ.ꯄꯤ. ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯂꯩꯔꯤꯕ ꯇꯥꯂꯤꯕꯥꯟ ꯀꯥꯡꯕꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯦꯡ ꯇꯧꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯄꯥꯀꯤꯁꯇꯥꯅꯤ ꯑꯥꯔꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯥꯟ ꯑꯃ ꯑꯗꯨꯃꯛ ꯁꯤꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯑꯣꯏꯕ ꯇꯦꯔꯤꯇꯣꯔꯤꯗ ꯄꯥꯀꯤꯁꯇꯥꯟꯅ ꯆꯪꯁꯤꯟꯗꯨꯅ ꯕꯣꯝꯕꯤꯡ ꯇꯧꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ꯫ ꯃꯗꯨꯒꯨꯝꯂꯕ ꯃꯇꯝ ꯑꯗꯨꯗ ꯌꯨ.ꯑꯦꯁ.ꯅ ꯄꯤꯈꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯂꯩꯔꯤꯕ ꯇꯥꯂꯤꯕꯥꯟꯁꯤꯡꯗ ꯇꯥꯔꯒꯦꯠ ꯇꯧꯕꯒꯤ ꯑꯣꯏꯕ ꯑꯣꯏꯊꯣꯛꯄ ꯑꯗꯨ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯑꯣꯏꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯐꯝ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯥꯛꯂꯤ꯫ ꯃꯃꯥꯡꯗ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯥꯂꯤꯕꯥꯟꯒꯤ ꯃꯊꯛꯇ ꯑꯣꯄꯔꯦꯁꯟ ꯀꯌꯥ ꯑꯃ ꯆꯠꯊꯔꯤꯉꯩꯒꯤ ꯃꯇꯝꯗ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯕꯦꯁꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯂꯦꯞꯄ ꯂꯩꯇꯅ ꯕꯣꯝꯕꯤꯡ ꯆꯠꯊꯕ, ꯑꯦꯇꯦꯛ ꯀꯌꯥ ꯑꯃ ꯆꯠꯊꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯎꯈ꯭ꯔꯕꯗꯨꯅꯤ꯫ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯗꯒꯤ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯂꯧꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯗꯨꯒꯨꯝꯂꯕ ꯐꯤꯚꯝ ꯑꯗꯨ ꯃꯇꯝ ꯈꯔ ꯎꯔꯨꯗ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯗꯨꯒꯤ ꯐꯤꯚꯝ ꯑꯗꯨ ꯅꯧꯍꯧꯅꯅ ꯂꯥꯛꯄ ꯌꯥꯕꯒꯤ ꯃꯑꯣꯡꯗꯁꯨ ꯂꯩꯔꯤ꯫ ꯌꯨ.ꯑꯦꯁ.ꯑꯦ. ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯅꯧꯅ ꯂꯥꯛꯂꯤꯕ ꯔꯤꯂꯦꯁꯟ ꯑꯁꯤꯗ
USAꯒꯤ ꯆꯞ ꯆꯥꯕ ꯌꯦꯛꯅꯕ ꯑꯃ ꯑꯣꯏꯅ ꯐꯣꯡꯅ ꯁꯤꯡꯅꯔꯛꯂꯤꯕ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯀꯟꯇꯦꯟ ꯇꯧꯅꯕꯒꯤ ꯑꯣꯏꯕ ꯄꯣꯂꯤꯁꯤꯁꯨ USꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯃꯛ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯁꯤꯅꯤ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯄꯥꯀꯤꯁꯇꯥꯟ, ꯏꯟꯗꯤꯌꯥ, ꯆꯥꯏꯅꯥ, ꯑꯐꯒꯥꯅꯤꯁꯇꯥꯟ, ꯏꯔꯥꯟꯅꯆꯤꯡꯕ ꯃꯐꯝ ꯁ꯭ꯋꯥꯏꯁꯤꯒꯤ ꯑꯣꯏꯕ ꯔꯤꯖꯟ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯃꯨꯛꯅꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯎꯕ ꯐꯪꯒꯗꯧꯔꯤ꯫ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯥꯏꯠ ꯑꯦꯟ ꯃꯤꯅꯔꯦꯜꯒꯤ ꯑꯣꯏꯕ ꯏꯟꯇꯔꯦꯁ, ꯏꯔꯥꯟꯒꯤ ꯑꯣꯏꯕ ꯃꯔꯝ ꯑꯃꯁꯨꯡ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯑꯣꯏꯕ ꯃꯔꯝꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯐꯝ ꯁ꯭ꯋꯥꯏꯁꯤꯗ ꯃꯤꯠꯌꯦꯡ ꯌꯥꯝꯅ ꯀꯟꯅ ꯆꯪꯂꯛꯂꯤꯕꯅꯤ꯫ ꯆꯞ ꯃꯥꯟꯅꯅ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯐꯣꯡꯅ ꯐꯣꯡꯗꯣꯛꯇꯕ ꯇꯥꯔꯒꯁꯨ ꯃꯐꯝ ꯁ꯭ꯋꯥꯏꯁꯤꯗ USꯕꯨ ꯊꯦꯡꯅꯅꯕꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯂꯥꯜꯂꯣꯡ ꯑꯃ ꯌꯥꯎꯔꯤ꯫ ꯑꯅꯤꯃꯛ ꯑꯁꯤꯕꯨ ꯄꯨꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯂꯩꯃꯥꯏꯗ ꯄꯨꯟꯅ ꯊꯝꯂꯤꯕ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯂꯥꯜꯂꯣꯡ ꯑꯃꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯕꯗꯤ ꯅꯠꯇꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯐꯦꯚꯔꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯊꯣꯏꯗꯣꯛꯄ ꯂꯩꯇꯕ ꯇꯥꯔꯒꯁꯨ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯐꯝ ꯁ꯭ꯋꯥꯏꯁꯤꯗ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯏꯟꯇꯔꯦꯁ ꯑꯁꯤ ꯑꯗꯨꯃꯛ ꯀꯟꯗꯨꯅ ꯊꯝꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯊꯥꯡ ꯀꯌా ꯑꯃ ꯂꯦꯞꯄ ꯂꯩꯇꯅ ꯄꯥꯏꯈꯠꯂꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯈꯤꯕ ꯇ꯭ꯔꯦꯗ ꯋꯥꯔ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯏꯟꯗꯤꯌꯥ ꯆꯥꯏꯅꯥꯗ ꯄꯤꯔꯛꯈꯤꯕ ꯄ꯭ꯔꯦꯁꯔ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯎꯅꯕ ꯐꯥꯎꯕ ꯌꯥꯔꯝꯗ꯭ꯔꯕ ꯏꯟꯗꯤꯌꯥ ꯆꯥꯏꯅꯥꯒꯤ ꯑꯣꯏꯕ ꯃꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯒꯠꯂꯕꯅꯤ꯫ ꯕꯣꯔꯗꯔ ꯇ꯭ꯔꯦꯗꯇꯒꯤ ꯍꯧꯔꯒ ꯚꯤꯖꯥꯒꯤ ꯑꯣꯏꯕ ꯏꯁꯨ ꯑꯃꯁꯨꯡ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯝꯕ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛꯀꯤ ꯑꯣꯏꯕ ꯃꯨꯛꯅꯕꯁꯤꯡ ꯍꯧꯖꯤꯛ ꯂꯣꯏꯁꯤꯟꯗꯨꯅ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯄꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯈ꯭ꯔꯦ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯆꯥꯏꯅꯥꯒꯤ ꯑꯣꯏꯕ ꯏꯟꯚꯦꯁꯠꯃꯦꯟꯠꯁꯨ ꯀꯌꯥ ꯑꯃ ꯂꯥꯛꯀꯗꯧꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯏꯁꯂꯥꯃꯤꯛ ꯀꯟꯇ꯭ꯔꯤꯁꯤꯡꯅꯤꯗꯤ ꯍꯥꯏꯖꯔꯒ ꯌꯨꯝꯊꯪꯅꯔꯤꯕ ꯑꯐꯒꯥꯅꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯃꯨꯛꯅꯔꯤꯕ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇꯥꯂꯤꯕꯥꯟ ꯂꯩꯉꯥꯛꯀ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯔꯤ ꯑꯁꯤꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯦꯁꯤꯜꯂꯛꯂꯤ꯫ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯇꯥꯂꯤꯕꯥꯟꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯗꯨ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯗꯨꯅ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯁꯛꯈꯪꯈꯤꯕꯗꯤ ꯂꯩꯇꯦ꯫ ꯇꯧꯕꯇꯕꯨ ꯍ꯭ꯌꯨꯃꯦꯅꯤꯇꯔꯤꯌꯟ ꯑꯦꯗ ꯄꯤꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯑꯦꯝꯕꯦꯁꯤ ꯍꯥꯡꯗꯣꯛꯇꯨꯅ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯇꯧꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯐꯣꯔꯃꯦꯜꯂꯤ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯖꯗꯕ ꯇꯥꯔꯒꯁꯨ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯗꯤꯄ꯭ꯂꯣꯃꯦꯠꯁꯤꯡ ꯊꯥꯔꯕ ꯃꯇꯨꯡꯗ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯆꯠꯇꯨꯅ ꯎꯅꯈꯤꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯈꯤꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯑꯞꯗꯦꯠ ꯑꯃ ꯑꯣꯏꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇꯥꯂꯤꯕꯥꯟꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯑꯁꯤꯒꯤ ꯑꯣꯏꯕ ꯏꯟꯗꯤꯌꯥꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯆꯞ ꯆꯥꯅ ꯂꯦꯞꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯇꯥꯂꯤꯕꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤ US ꯑꯃꯁꯨꯡ ꯋꯦꯁꯇꯔꯟ ꯕ꯭ꯂꯣꯛꯀꯤ ꯑꯣꯏꯅ ꯃꯔꯨꯑꯣꯏꯅ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯒꯤ ꯑꯣꯏꯕ ꯁꯦꯡꯁꯟꯁꯤꯡ ꯂꯩꯕꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯑꯊꯤꯡꯕ ꯑꯃ ꯂꯩꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯊꯤꯡꯕ ꯑꯗꯨ ꯐꯥꯎꯕ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯁꯤꯒꯤꯗꯃꯛꯇ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯨꯑꯣꯏꯕ ꯔꯣꯜ ꯂꯧꯗꯨꯅ ꯋꯦꯕꯔ ꯂꯧꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯗ ꯂꯥꯛꯇꯨꯅ ꯎꯅꯒꯗꯧꯔꯤꯕꯅꯤ꯫ ꯐꯣꯔꯃꯦꯜꯂꯤ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯗ꯭ꯔꯤꯕ ꯂꯩꯉꯥꯛ ꯑꯃꯒꯤꯗꯃꯛꯇ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯍꯧꯖꯤꯛ ꯑꯐꯒꯥꯅꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯔꯨꯜ ꯇꯧꯔꯤꯕ ꯇꯥꯂꯤꯕꯥꯟꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯏꯟꯗꯤꯌꯥꯒꯤꯗꯃꯛꯇ ꯃꯔꯨ ꯑꯣꯏꯔꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯃꯛ ꯈꯪꯕ ꯌꯥꯔꯦ꯫ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯗꯛꯀꯤ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯥꯂꯤꯕꯥꯟ ꯂꯩꯉꯥꯛ ꯑꯁꯤꯕꯨ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯕ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯗ ꯐꯣꯡꯗꯣꯛꯅꯕꯁꯨ ꯌꯥꯎꯔꯤ꯫ ꯌꯨꯝꯊꯪꯅꯔꯤꯕ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯕꯨ ꯀꯟꯇꯦꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯗ ꯏꯟꯗꯤꯌꯥꯒꯤ ꯃꯔꯨꯑꯣꯏꯕ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯃꯔꯨꯑꯣꯏꯅ ꯁꯨꯄꯔ ꯄꯥꯋꯔꯁꯤꯡ ꯑꯁꯤ ꯄꯨꯁꯤꯟꯗꯨꯅ ꯊꯝꯕꯒꯤ ꯑꯣꯏꯕ ꯂꯥꯜꯂꯣꯡ ꯑꯁꯤ ꯆꯠꯊꯕꯒ ꯆꯞ ꯃꯥꯟꯅꯅ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯄꯥꯀꯤꯁꯇꯥꯟꯒ ꯌꯥꯝꯅ ꯆꯥꯎꯕ ꯀꯟꯐ꯭ꯂꯤꯛ ꯑꯃ ꯂꯥꯛꯄ ꯌꯥꯕ ꯍꯧꯖꯤꯛ ꯎꯟꯈꯠꯅꯔꯤꯕ ꯑꯐꯒꯥꯅꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯁꯨ ꯃꯔꯤ ꯊꯝꯕ ꯂꯦꯞꯇ꯭ꯔꯤꯕꯅꯤ꯫